nangbu muktadi ningsingbirakoba nang aibu muktadi hana yinglaku ai yam ware aibu karam khango haino nusidariba khudingmakse sumna china phangnaba nusinabro ha aina nanga thanakiba misisi panda panda kapchaba nangi mamangai ki nungsi wari tana tana ningsing kapchaba aina mobile paibaga WhatsApp Facebook ta changbaga nangi online leiba ubada aina wana nangi reply lakani ngaisab adubu ngasidi ai tawa haure ai ta kapaure nang aina fangliba sumna wada ba fangdabadi hoyuko